Hello everyone, welcome back to my channel 7 Speed Manipur. Ngasi akhoi Yamaha gi koi Kogatel airport line da lebu ko. Kogatel da laga Yamaha gi showroom ni ko silai ja. Sigi mafam je location han hajar ke aduga manung da koi leiba garisingi gi habit samlapa video sing stock sing do. Habit so tau jara ke yengminasi ko. Yamaha gi showroom je jik lai je mafam je location je akhoi gi airport line ni airport Kogatel gi sigi samadon laidna samadon saisil lairego dang chalaga aduga mafam je aduga somdana mo sigi opposite na Imphal college ni kol silai je aduga somna kandana mo ada footbridge lai je asigi mapa ni Imphal college lai je sidana mo khoi Tata Motors lairego Tata Motors showroom do adugi marakta ni ko silai je maina urani ko Yamaha mai sa la ne CW Motors haina mai thare ko adu sidam changbiro aduga dum mayam koi details sigi Yamaha sigi gari maram da hena khani ga de contact number adum hapsaram age sidam contact option biro aduga dum tana bibe yarani ado asigi stock sing je kai lagi yengse aduga laibasing dugi samlapa habet details kitang video share tawjarake aduga thang yeminar sigo ado gari di ayamba stock si phajana dum lai le habit are jengiro koi na sing yamna pamna ga do bo gari ni ko R15 version 4 ni ko sigi color same yo so white color da lai de ni ko sumaina lai ni ko ani Yamaha gi product pudi mak side dum lakiro aduga loina mo jeng bi ya ga ni haitar ada sina mo ko aerox ni ko aerox da top Anouba 155 liquid cool engine ni version S ai ja si am phajai gari si ko yeng bi am saw tayar ga jeng yo ini sound ko phajana maning suspension setup smain over ni to ado sigi tongan ba khoi gi gari sigi tongan ba details video di ai tongan amam toina dum tongan semjara ge ado ngasi gi sti da lai ba gari sing se mathang hai yangan jara ke na semjara video ne ko aduga location du jo ai habet khangan jage na semjara ko video ne si yeng mage gari sigi mage nos the seat ki design yeng biro thina mong tai ko digital ni ko si front yamna premium mo yeng ma touch and feel material jam thina ko aduga mo chom du mo R15 da kina topa color ni ko yeng bi yamna sigi koi details video so hana semja ro ni ko si su dum yeng bi ya yeng bi guys sigi main upang ni mai genos E20 ni ko guys mai ethanol 20 have ni ko si masu sem phaji ko si ado mathang som da som ko sina version 3 ko ni ko R15 da version 3 yo din ko sina blues mai looks mai over ni aduga mok somda mok sida leire bike sing yo FZ adu sigi koi tongana koi financial matang lai tongana dum ai hajara age financial matang su mi am details angina ba si tanja jai dum lawjara ko gai dum phajai ba let's FZS version 4 dun ko sa sida mo khoi makal ani da lakadini ko amana sumba da color oiba wa amana oida ba normal sumba matte black tam ga sigi color si ba makal je tem khena bana te ko apamba color ko di maksudum ya masudai u phange ko em bi ro DRL ni ko si yours
color combination ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯦ ꯒꯥꯔꯤ ꯂꯪꯉꯤꯀꯣ ꯃꯅꯤꯡꯒꯤꯗꯨꯅꯤꯀꯣ ꯃꯅꯤꯡꯒꯤ ꯂꯨꯛ ꯁꯨꯃꯥꯏꯅ ꯎꯕꯅꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯛꯖꯣꯁ ꯄꯥꯏꯞ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯅ ꯔꯤꯌꯔ ꯚ꯭ꯌꯨ ꯃꯤꯔꯔ ꯌꯦꯡꯕꯤꯌꯣ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯁꯤꯗꯁꯨ ꯉꯁꯥꯏꯒꯤ V3ꯒꯤ ꯚꯔꯖꯟꯗ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ABSꯀ ꯌꯥꯎꯋꯦꯕ ꯃꯃꯥꯡꯁꯦ ꯃꯦꯠ ꯕ꯭ꯂꯦꯛꯅꯤꯀꯣ ꯁꯥꯔ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯂꯔꯁꯦ ꯃꯦꯠ ꯕ꯭ꯂꯦꯛꯇ ꯂꯥꯛꯑꯦꯕ ꯚꯔꯖꯟ 3ꯗꯨꯅꯤꯀꯣ ꯁꯤꯁꯨ ꯐꯖꯩꯀꯣ ꯒꯥꯔꯤꯁꯦ ꯁꯤꯅ 4ꯗꯣ ꯑꯗꯣ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯅꯣ ꯂꯩꯔꯦ ꯑꯗꯣ ꯐꯦꯁꯤꯅꯣꯒꯤ ꯇꯣꯉꯥꯟꯕ ꯑꯩ ꯗꯤꯇꯦꯜꯁ ꯔꯤꯚ꯭ꯌꯨꯁꯨ ꯑꯩ ꯇꯣꯉꯥꯟꯅ ꯁꯦꯝꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯑꯗꯣ ꯐꯦꯁꯤꯅꯣꯗꯁꯨ ꯍꯥꯏꯕ꯭ꯔꯤꯠ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯩꯀꯣ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯁꯤꯗꯩꯁꯤꯗ ꯂꯩ ꯍꯥꯏꯕ꯭ꯔꯤꯠ ꯍꯥꯏꯅꯀꯣ ꯑꯗꯩ ꯀꯂꯔ ꯑꯣꯞꯁꯟꯁꯦ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯐꯦꯁꯤꯅꯣꯁꯦ ꯃꯃꯥꯡꯗ ꯗꯤꯁ ꯕ꯭ꯔꯦꯛ ꯌꯥꯎꯕꯀꯣ ꯗ꯭ꯔꯝꯗ ꯁꯨꯃꯥꯏꯅ ꯂꯣꯏ ꯗꯤꯖꯥꯏꯟꯁꯦ ꯃꯈꯜ ꯃꯈꯜ ꯂꯣꯏꯅꯃꯛ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ZR ꯔꯦ 125ꯒꯤꯗꯨꯅꯤꯀꯣ ꯁꯤꯒꯤ ꯂꯨꯛꯁꯤꯅ ꯁꯨꯃꯥꯏꯅ ꯎꯕꯅꯤꯀꯣ ꯃꯈꯜ ꯀꯂꯔ ꯑꯣꯞꯁꯟꯁꯦ ꯌꯦꯡꯉꯨ ꯃꯈꯜ ꯑꯌꯥꯝꯕ ꯂꯣꯏ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯒꯥꯔꯗꯀ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯑꯀꯥꯟꯗ ꯇꯣꯉꯥꯟꯅ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯁꯤ ꯌꯥꯎꯔꯦ ꯑꯗꯩ ꯅꯀꯜ ꯒꯥꯔꯗꯀꯥꯁꯦ ꯁꯤꯗ ꯌꯥꯎꯋꯦꯕ ꯌꯦꯡꯉꯣ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯔꯦꯂꯤꯑꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯑꯦꯂꯣꯏꯗꯒꯁꯤꯁꯨ ꯃꯥꯒꯤ ꯀꯂꯔꯁꯦ ꯏꯟꯁꯔꯠꯁꯦ ꯁꯨꯃꯥꯏꯅ ꯔꯦꯠꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯀꯅꯦꯕ ꯁꯤ ꯂꯩꯇꯦ ZR 125 ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯂꯨꯛꯁꯦ ꯑꯃꯨꯛ ꯗꯤꯖꯤꯇꯦꯜꯗ ꯂꯥꯛꯀꯗꯣꯏꯅꯤ ꯁꯤꯅꯀꯣ ꯒꯥꯔꯤꯁꯤ ꯌꯦꯡꯕꯗ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯕꯀꯣ ꯁꯤꯠꯀꯤ ꯃꯥꯒꯤ ꯑꯗꯨꯝ ꯀꯨꯁꯟ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ FZX ꯑꯅ ꯑꯃ ꯂꯩꯔꯦ ꯀꯂꯔꯁꯦ ꯑꯃꯨꯛ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯀ꯭ꯔꯣꯝꯗ ꯃꯥꯏ ꯆꯦꯡꯁꯦ ꯀ꯭ꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯁꯤꯅ ꯑꯃꯨꯛ ꯑꯗꯨꯒ ꯃꯥꯁꯤꯅ ꯔꯥꯏꯗꯤꯡ ꯒꯤꯌꯔꯁ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯒ꯭ꯂꯞ ꯖꯦꯀꯦꯠ ꯕꯦꯛ ꯍꯦꯜꯃꯦꯠ ꯀꯣ ꯂꯣꯏ ꯂꯩꯔꯦ FZX ꯑꯗꯩ ꯕ꯭ꯂꯨꯇꯨꯠꯀꯅꯤ ꯌꯥꯔꯦ ꯂꯣꯏ ꯌꯥꯔꯦ ꯑꯗꯒꯤ ꯗꯥꯏꯃꯦꯟꯁꯟ ꯆꯦꯁꯤꯁ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯣꯏ ꯍꯥꯞꯆꯔꯛꯑꯒꯦ ꯁꯤ ꯗꯤꯇꯦꯜꯁ ꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁ ꯑꯃ ꯃꯆꯥ ꯑꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯁꯇꯃꯔꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯗꯤꯇꯦꯜꯁ ꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯀꯁꯇꯃꯔꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯁꯔꯚꯤꯁ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄ ꯗꯤꯇꯦꯜꯁ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯂꯣꯟꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯂꯣꯟ ꯇꯧꯔꯤꯕꯅꯤꯅ ꯑꯗꯨꯝ ꯒꯥꯔꯤꯁꯤꯁꯨ ꯑꯗꯨꯝ 1 day ꯗꯦꯂꯤꯚꯔꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯗ ꯃꯥꯒꯤꯁꯦ ꯗꯣꯀꯨꯃꯦꯟꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯗꯣꯀꯨꯃꯦꯟ ꯈꯔ ꯆꯪꯒꯅꯤꯕꯀꯣ ꯆꯪꯕ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯑꯔꯥꯏꯕ ꯀꯩꯅꯣꯗ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯗꯣꯀꯨꯃꯦꯟꯁꯦ ꯍꯥꯏꯕꯗꯤ ꯄꯥꯟ ꯀꯥꯔꯗ ꯑꯙꯥꯔ ꯀꯥꯔꯗ ꯕꯦꯡꯀꯤ ꯁ꯭ꯇꯦꯠꯃꯦꯟ ATM ꯀꯥꯔꯗ ꯄꯨꯕꯤꯔꯒ ꯁꯤ ꯃꯔꯤꯁꯦ ꯄꯨꯕꯤꯔꯒ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯅꯤꯕꯀꯣ ꯑꯗꯨꯝ 1 day ꯗꯦꯂꯤꯚꯔꯤꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯣꯐꯔꯁꯦ ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯦꯁꯕꯦꯛ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯂꯣꯟ ꯂꯧꯕꯤꯅꯤꯡꯉꯗꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯒꯅꯦ
ꯑꯗꯨꯝ ꯂꯣꯟ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯄꯥꯔꯠ ꯑꯦꯕꯥꯏꯂꯦꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯗꯨꯝ ꯁꯤꯗ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯣꯀꯦꯁꯟ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯂꯩꯕ꯭ꯔꯥ ꯄꯥꯔꯠꯀꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯌꯥꯅꯤꯕꯀꯣ ꯑꯩꯈꯣꯏꯅ ꯀꯁꯇꯃꯔꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯂꯥꯛꯑꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩ ꯑꯗꯨꯝ ꯀꯁꯇꯃꯔꯅ ꯄꯥꯝꯃꯤꯗꯣ ꯁ꯭ꯇꯣꯛꯇ ꯂꯩꯔꯒꯕꯨꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤꯕꯀꯣ ꯂꯩꯇꯕꯒꯨꯝꯕ ꯑꯣꯏꯔꯛ ꯇꯥꯔꯗꯤ ꯑꯗꯨꯝ ꯆꯦꯜꯍꯜꯂꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯉꯥꯏꯅꯔꯒ ꯑꯗꯨꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯁꯤꯗ ꯑꯗꯨ ꯁꯥꯔꯚꯤꯁꯤꯡ ꯑꯦꯔꯤꯌꯥ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯁꯔꯚꯤꯁ ꯁꯦꯟꯇꯔꯁꯦ ꯆꯉꯥꯡꯉꯩ ꯏꯌꯥꯔꯄꯣꯔꯠ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯨꯒꯤ ꯃꯦꯛ ꯁꯣꯔꯨꯝ ꯂꯩꯕꯅꯦꯕꯀꯣ ꯃꯦꯛ ꯁꯣꯔꯨꯝꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯌꯥꯝꯍꯥꯅ ꯑꯗꯨꯝ ꯆꯥꯎꯅ ꯑꯗꯨꯝ ꯊꯥꯔ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯔꯚꯤꯁꯤꯡꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯀꯩꯅꯣꯗꯤ ꯈꯥꯏꯗꯣꯛꯄ꯭ꯔꯥ ꯊꯕꯛ ꯑꯗꯨꯒꯤꯗꯤ ꯂꯣꯟ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯃꯇꯝꯗꯅꯦ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯁꯤꯗꯗꯤ ꯈꯥꯏꯗꯣꯛꯇꯦꯕꯀꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯂꯣꯟꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯗꯤꯇꯦꯜꯁ ꯀꯣ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁꯀꯤ ꯃꯇꯥꯡꯗ ꯊꯝꯕꯤꯕꯩꯗꯃꯛꯇ